ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯤꯇꯩ꯫ ꯃꯊꯥꯏ ꯊꯥꯏꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯂꯤꯛꯂꯥꯏ ꯀꯧꯕꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯃꯄꯥ ꯌꯥꯝ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯦ, ꯑꯗꯨꯅ ꯃꯄꯥ ꯑꯃꯒꯤ ꯅꯨꯡꯁꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯤꯛꯂꯥꯏꯗꯤ ꯈꯪꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯂꯤꯛꯂꯥꯏꯒꯤ ꯃꯃꯥ ꯆꯥꯎꯕꯤꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯂꯤꯛꯂꯥꯏꯕꯨ ꯃꯤꯔꯥꯏꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯄꯤ ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯤꯛꯂꯥꯏ ꯃꯕꯣꯛꯀ ꯃꯄꯨꯒꯒꯤ ꯃꯅꯥꯛꯇꯅ ꯑꯅꯝꯕ ꯂꯩꯔꯝꯃꯤ꯫ ꯃꯕꯣꯛꯅ "ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯈꯣꯏꯒꯤ ꯆꯥꯎꯕꯤꯁꯤꯕꯣ ꯍꯧꯖꯤꯛ ꯃꯝꯂꯕꯁꯤ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯃꯥꯅ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯏꯁꯨ ꯅꯨꯄꯤ ꯂꯤꯛꯂꯥꯏ ꯃꯤꯅ ꯎꯁꯤꯠꯄꯤꯔꯔꯣꯏꯃꯤ꯫ ꯀꯩꯗꯧꯔꯦ ꯃꯕꯣꯛ? ꯅꯪꯅ ꯃꯥꯡꯒꯣꯜꯗ ꯅꯀꯣꯛ ꯍꯣꯠꯇꯨꯅ ꯂꯩꯕꯗꯨꯅ ꯃꯧꯗꯤ ꯍꯜꯂꯛꯑꯕ?" "ꯃꯧ ꯍꯜꯂꯛꯇꯕꯒꯤꯅꯦ ꯑꯩꯅ ꯀꯣꯛ ꯍꯣꯠꯂꯒ ꯂꯩꯔꯝꯃꯤꯁꯦ." "ꯏꯆꯥ ꯅꯨꯄꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯗꯤ ꯈꯔ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯔꯝꯃꯤ. ꯏꯆꯥ ꯅꯨꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯒꯤ ꯀꯨꯁꯤꯔꯥꯁꯤꯗ ꯇꯧ ꯂꯩꯔꯛꯂꯤ. ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯨꯄꯥ ꯅꯍꯥꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯩꯔꯕ ꯃꯥꯜꯂꯦ. ꯅꯠꯇꯦ, ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯀꯥꯏꯅ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯕ ꯖꯥꯠꯂꯁꯤꯅꯤ. ꯑꯗꯣ ꯅꯁꯨ ꯅꯨꯄꯤꯗꯤ ꯀꯥꯏꯗ ꯂꯩꯒꯦ?" "ꯃꯥꯕꯨꯗꯤ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯍꯧꯕꯅꯤ." "ꯆꯪꯉꯨ, ꯅꯁꯨ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯆꯣ. ꯃꯃꯥꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ, ꯃꯄꯥꯁꯨ ꯉꯟꯅ ꯀꯥꯏꯅꯈꯤꯒꯨꯝ. ꯏꯁꯨ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗ." "ꯑꯕꯣꯛ, ꯄꯨꯄꯨ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ." "ꯍꯥ, ꯆꯥꯛ ꯂꯣꯏꯔꯦꯕ? ꯏꯁꯨꯗꯤ ꯀꯔꯤ ꯍꯦꯟꯖꯥꯡ ꯊꯣꯡꯂꯤꯕ?" "ꯁꯦꯕꯣꯠ ꯏꯔꯣꯜꯂꯤ ꯄꯨꯄꯨ." "ꯏꯁꯨꯅ ꯁꯦꯕꯣꯠ ꯏꯔꯣꯟꯕ ꯑꯣꯏꯔꯗꯤ ꯍꯥꯎꯅꯤꯕꯣ. ꯂꯥꯛꯑꯣ ꯆꯥꯊꯣꯛꯂꯨꯔꯁꯤ. ꯅꯕꯣꯛꯅ ꯏꯔꯣꯜꯕ ꯑꯣꯏꯔꯗꯤꯅꯦ ꯌꯥꯝ ꯍꯥꯎꯇꯕꯅꯤ, ꯆꯥꯕꯒ ꯌꯥꯗꯕꯅꯤ." "ꯏꯁ, ꯑꯩꯒꯤ ꯏꯔꯣꯟꯕ ꯆꯥꯔ ꯆꯥꯔꯒ ꯍꯜꯂꯨꯔꯛꯏꯕ ꯃꯥꯅꯁꯨ ꯑꯩꯅ ꯏꯔꯣꯟꯕꯗꯤ ꯆꯥꯕ ꯌꯥꯗꯕꯅꯤ, ꯁꯨꯡꯍꯥꯎ ꯍꯥꯎꯇꯕꯅꯤ ꯀꯥꯏꯅ." "ꯑꯕꯣꯛꯀ ꯄꯨꯄꯨꯒꯁꯦ ꯑꯃꯨꯛ ꯈꯟꯅꯔꯛꯑꯅꯤ." "ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯏꯁꯨꯒꯤ ꯃꯃꯥ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯆꯥꯛꯁꯦ ꯆꯥꯃꯤꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯣ?" "ꯍꯣꯏꯅꯦ, ꯏꯁꯨ ꯅꯨꯄꯤ, ꯅꯃꯥ ꯍꯜꯂꯛꯑꯒ ꯆꯥꯛꯁꯦ ꯆꯥꯔꯁꯤꯔꯣ?" "ꯑꯕꯣꯛ, ꯄꯨꯄꯨ, ꯏꯃꯥ ꯉꯥꯏꯔꯔꯣꯏꯁꯤ, ꯆꯥꯔꯁꯦ. ꯏꯃꯥꯗꯤ ꯍꯜꯂꯛꯀꯅꯤ ꯍꯜꯂꯛꯑꯣꯏ ꯈꯪꯕꯁꯨ ꯅꯠꯇꯦ. ꯄꯨꯄꯨꯒ ꯑꯕꯣꯛꯀꯅ ꯋꯥꯡꯈꯩ ꯉꯥꯏꯖꯔꯁꯨ ꯍꯣꯔꯦꯟ ꯏꯃꯥꯅ ꯈꯪꯕꯤꯒꯗꯕꯁꯨ ꯅꯠꯇꯦ. ꯂꯥꯛꯑꯣ ꯆꯥꯔꯁꯤ. ꯑꯩꯒꯤ ꯏꯃꯥ ꯌꯥꯎꯕ ꯌꯥꯎꯗꯕ ꯄꯨꯄꯨꯒ ꯑꯕꯣꯛꯀ ꯌꯥꯎꯔꯒ ꯂꯣꯏꯔꯦ, ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯅꯨꯆꯥꯒ." "ꯏꯁꯨꯒꯤ ꯃꯤꯅꯨꯆꯥꯗꯤ ꯋꯥꯠꯄ ꯁꯨꯛꯌꯥ ꯌꯥꯗꯦꯅꯦ ꯍꯥ." "ꯑꯕꯣꯛ, ꯄꯨꯄꯨ, ꯃꯤꯅꯨꯆꯥꯁꯦ ꯑꯩꯒꯤ ꯏꯇꯥꯅꯤ. ꯃꯤꯅꯨ, ꯃꯤꯅꯨ ꯃꯤꯅꯨ ꯃꯤꯅꯨ." ꯍꯧꯗꯣꯡ ꯑꯗꯨꯁꯨ ꯃꯤꯌꯥꯎ ꯃꯤꯌꯥꯎ ꯈꯣꯡꯗꯨꯅ ꯂꯥꯛꯂꯤ꯫ "ꯇꯨ, ꯏꯁꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯒ ꯀꯔꯣꯝꯗꯩꯅꯣ ꯀꯟꯅ ꯆꯦꯜꯂꯛꯑꯦ ꯇꯨ. ꯃꯁꯤꯒꯤ ꯍꯧꯗꯣꯡꯁꯦ ꯏꯁꯨꯒꯤ ꯃꯔꯣꯜꯗꯤ ꯈꯪꯉꯤꯅꯦ, ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯥꯡꯕꯗꯤ ꯇꯥꯗꯦꯅꯦ." "ꯃꯕꯣꯛ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯃꯗꯤ ꯆꯨꯝꯃꯤꯍꯦ. ꯄꯨꯄꯨꯒꯤ ꯆꯥꯛꯁꯤꯗꯤ ꯌꯥꯝꯃꯤꯍꯦ. ꯁꯦ, ꯏꯁꯨꯗ ꯍꯥꯞꯄꯛꯀꯦꯁꯦ." "ꯄꯨꯄꯨ, ꯑꯩ ꯆꯥꯕ ꯉꯝꯂꯣꯏꯌꯦ." "ꯅꯕꯣꯛꯇ ꯄꯤꯖꯧ, ꯏꯁꯨꯅ ꯍꯦꯛ ꯉꯝꯗ꯭ꯔꯒꯅ." "ꯑꯩꯗꯤ ꯌꯥꯝꯅ ꯆꯥꯕꯅꯤꯅ." "ꯏꯁꯨ ꯅꯨꯄꯤ, ꯃꯤꯅꯨꯆꯥꯒꯤ ꯆꯥꯛꯁꯤꯕꯨ ꯉꯥꯔꯤ ꯇꯣꯠꯄ꯭ꯔꯣ?" "ꯇꯣꯠꯂꯕꯅꯤ ꯑꯕꯣꯛ." ꯆꯥꯛ ꯆꯥꯕ ꯇꯣꯛꯇꯨꯅ ꯃꯕꯣꯛꯀ ꯂꯤꯛꯂꯥꯏꯒꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯃꯤꯟꯅꯗꯨꯅ ꯐꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯗ ꯃꯥꯒꯤ ꯃꯤꯅꯨꯆꯥ ꯍꯧꯗꯣꯡꯗꯨ ꯀꯣꯟꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯕꯣꯛꯀ ꯃꯄꯨꯒꯗꯤ ꯆꯥꯎꯕꯤ ꯍꯜꯂꯛꯄ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯝꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯣꯏ ꯑꯅꯤꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯆꯥꯎꯕꯤꯗꯤ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯂꯝꯆꯠ ꯀꯥꯝꯕꯒꯤ ꯐꯨꯔꯒ ꯋꯥꯔꯛꯂꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯤꯗꯤ ꯃꯤꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯐꯨꯔꯛꯄ, ꯈꯣꯡꯒꯣꯏꯅꯔꯛꯄꯒꯤ ꯏꯀꯥꯏꯕ, ꯁꯥꯎꯅꯤꯡꯕ ꯃꯌꯥꯝꯗꯣ ꯌꯨꯝꯗ ꯍꯦꯛꯇ ꯇꯥꯏꯅꯔꯨꯔꯒꯤ ꯃꯇꯥꯒꯨꯝꯅ "ꯑꯁ, ꯊꯣꯡꯒꯁꯦ ꯂꯣꯟꯁꯤꯜꯂꯒ ꯃꯣꯏꯗꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯔꯤ ꯃꯥꯜꯂꯤꯅꯦ. ꯉꯁꯤꯅꯦ ꯊꯣꯡꯁꯦ ꯈꯣꯡꯄꯥꯛ ꯑꯁꯤꯅ ꯀꯧꯈꯥꯏꯅꯤꯀꯣ. ꯑꯣ, ꯑꯣꯅꯥ ꯐꯥꯎꯕꯗꯤ ꯊꯥꯔꯝꯗꯦꯍꯦ. ꯊꯥꯔꯝꯂꯕꯗꯤ ꯀꯧꯈꯥꯏꯒꯦ ꯇꯧꯕꯅꯤ. ꯂꯤꯛꯂꯥꯏ, ꯂꯤꯛꯂꯥꯏ, ꯇꯥꯕ꯭ꯔꯣ ꯏꯃꯥꯅ ꯀꯧꯔꯤꯁꯦ?" "ꯃꯕꯣꯛ, ꯃꯕꯣꯛ, ꯇꯥꯕ꯭ꯔꯣ? ꯅꯃꯧ ꯅꯨꯄꯤ ꯍꯜꯂꯛꯂꯕ ꯃꯥꯜꯂꯤꯅꯦ." "ꯆꯥꯎꯕꯤꯕꯣ, ꯅꯪ ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯅꯅꯥꯗ ꯇꯥꯗ꯭ꯔꯣ? ꯅꯪꯁꯨ ꯅꯄꯥꯗꯧꯅ ꯇꯨꯝꯅ ꯇꯨꯝꯅ ꯁꯤꯔꯕꯣ?" "ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯆꯥꯎꯕꯤ? ꯑꯗꯨꯁꯨ ꯅꯆꯥꯅꯨꯄꯤꯁꯤꯗ." "ꯏꯃꯥ, ꯑꯩꯅ ꯉꯥꯡꯂꯤꯁꯦ ꯏꯆꯥꯗꯅꯤ, ꯏꯆꯥꯗ ꯉꯥꯡꯖꯕꯅꯤ. ꯏꯃꯥ ꯇꯨꯝꯕꯤꯔꯨꯔꯣ. ꯅꯃꯧ ꯅꯨꯄꯤ ꯍꯜꯂꯛꯇ꯭ꯔꯦ ꯀꯥꯏꯅ ꯉꯥꯏꯕꯤꯔꯝꯕꯁꯨ ꯅꯠꯇꯕ
nathibong sabi yaba chasilaga nungaina tumduna leirega afabi sadana amuk hawgala ibanine karino zawbiya nangna nganglibadubo yare ima tumbiyuro ima hala abo hala ini namase natte ima nanga sai dige kawbadubo nanado tadro noina pamlise aini yumsida usigi oina sunghan halaktabadu natro kaigino imana adumaina haidubo aido tumthakibana imana kawbudo tahudabani ado ima kaigino asuk thengna halaisibo aduga imana maida khudangda kaikada soklibaduna karigino hoine sidi saifamnine chawbiya nangbu kanaga khatna chaina tawragi pairakano ima noigi nusiba manbado yiningdra yare tumluro noi loina aise masigi yumsida yum hek pala udana aigi pusise pungmang hemangida ima taningdi he nang yaramdradi aise ngahani yumse thadolaga nungaibu mafam amada chajaradabani nang hek yausindana namase khong thangdokpa ngamdre napane tawriduna siba nang khawrare matagu kok lawn hek sidokido maadi sikhrabanina nungaire aduga nama aidi kai saure hause onthokna taning khidara masi phamungdagi kumtharagane chaisusna lawai limphusida pok lawn hek thomba isunupi lao tumnaba taru lao ahayabo ima ai tumlurage chakuplaga thanamlabani isingde adum haijaro ima kari haiba isingde ai adum hairaga thakjaro haiba oh adudi imungsida aine hek pokwa isanupi phawba yauna ai sinungsidra haibanine liglai aina haisi tabra nang taye ima ado ima nangde naja iba nongmata luna nusina tawbideko migi mama singna masa singbu luna nusina tawbada uraga ima aisu pami kalakjay aduba imana de naja ibo hanna phawba yengbide aduna ai ima bu warawe sawe mapa mandi wangang bakase yamna hairamini saside mapu mabo phabanina isa wangang ba yamna haire ado imagi liglai namagi pusise yamna warini he aduna isa na pamlibado piba ngamdreko hayeng imana ne nunghairaba kandane isa na pamlibado ima piba ngamra yenge haujikti ne naboka na pugase namana pani khana kezaro ne ima chak tolaga kon thengdok piramo ai tumba changi kari haiba ngai khona hai hai chawbiya adumaina ne isuda tawnu angang ni najani ko adumaina tawnu mabu kaidi angang mayum pan ba yadorabase hando ima mangda thalakan natrabadi ima sune isa phubada yawrakani hoi samanbi najanu siba khangdabi mama mapa thangsi ka si khangdabi lamke lam haibi nangna nami chupa ama sa sadana chatluraga yumsida amu halaga kusira si hekta tawbu ya bro ha nga saidigi aina tagin tabani helmale taba ngamdre ne na cha pok thoklaga nusiba su ngamdaba sha nupi na cha sina pamli ba sikarino na cha sina warori sina karino haiba phawba khangdabi sidi na sa da soktuna la isi so mina phurapa oirongani lamchat phajabi oibinina yare he tokpiro nangsu kari baba nangna ingonda dumain hekta haibiya braha nangda siru he abo imana pupu da songsilaga inkre pupu si ukhongdo yaisinduna turi abo pupu isu pupu kain of tokre ayo chawbiya nangna tawri basi karino nangbo ngawra braha ima nangsu ayo samphore ne aigi pusise nasanupa siganbaduna ne umang manghalamlabani aduga noina mo aise otpire masi hirekta saishusina phurageda ayo ima aisire makokta pankraba maline oh wan thakre ni side aidi mananganda kange tawraga makok asawbasi leishillakana pankre ni se kaino aigi thabaksina asuk kana narishina ayo pupu nangai darage pupu kaisu tawdine namase amukta hana yengone ayo
Imase amuk gyan tarakladi pupuga abokada phuge hairakani. Aduna asida dum wanthajasanu. Ado pupu kaidorage. Karino ne ngasi tauriba matausibo. Moi mapubu ngaubro. Namo nupisi makoksida chaisna thaduna kallibadubo. Chaubi nate chaubi sibu sila chalo haibane mi. Sila moine mabo. Tawakse inom tauri neibo. Abo imado thanamu pupu se phamungda amuta pusin se hana. Ha oi mapu ihamna narabo panji kauru joro. Kaugano ai phamung phawbada pusilamu. Kok yamna nai ai oi ma baba se moi ani thangzili sibu kaidawra bazan ai bu amu hawalaga namsin kisirane ngammaroi de ai isap baloi popeda ahingda madilik laiga mapokana bugi manakta laiduna senarami mapudi chawbina kana inbada yam thina yaisan khibana na hena heduna tumkhibaduna mapugi arebi yahib oiram nongalamdai mikupta mabuka masulik laigana mapu kauduna kablak patabada mama chawi pakhat khiduna yumdagi tumina chen khibadagi hanjilla khidre asumna chayol kharagi matungdadi chawbi nupi angang leiraba nupa amada chenduna leirami abo aigi imado yamna phatte ko aigi pupudo mana hatpani ko ima yamna phatte ko abo namadane adam aina haiba phatte ko khul lekai mina taraga ne namado amuk nusibiroi abo khul lekai mi loina khanglabani aigi imana pupudo inbada aigi pupudo sibane haiba aduga ne abo khul asigi mi singna aise mau mangkhregi machani haina laknai nangdi karigi mapanda thoklori no aigi minuga jengwan bachat bada hairin moina noina mamangki bado hala abo haina sulakna re namana ka phatta bane mi sinaga noknaga daugi maya karaga leibane ado hayang khaidi nathanta thongaluang malana thokanuko kaithal da satpado abo oina chatke ahoi abo ado abo aigi imado yumda amu halaklaroidro halaktrabadi yamna phatniko mana amu haladi abokta amu inthogani abok supupu gumna ai thadolaga chakrabadi aidi kanaga lehogani karigi abokpu isu thadoklamlaga chatoino aboktine isu mathanta thanamlaga sungchat chatlo somdana chawbi napi ahanga khanari noina hainingba haijau nawa amata laude nasanina tin kangmanba khara poksilaga aingonda kasu nungna thomali adudadi i karaktana taptaga hek phudat paningdana he nupawan bi oktabi nangumbanasu aigi isada phubaga sari nang khangnidana ha ha o nangi nupana pambidabagi aisi oiba pamena lawbiraga yumsida pura ine haujikti chakpro kalakpro kala adi nupana pamnaba khara khara keraga leyo saksuthi mosumot maduda amu sonjunaraga leirabadi nupana pamdabane kari nang kem nanba nupino ha naya subi sornam thibi nangna aigi nupa apangbase moithem toroga phari natro nang dinawa do pangi khanglabadi karigi mapanda thadokpirino iyomda pharaga thamba yadabro mawa sena bangamdraga aingondaga satainari aduga ne sakthibi ise simasu haibige haujikti ai laabanina mase aigi hana nangi oiramnasu kari haujikti magi kaina nupa manbi tawngambi asuk nungsina leizaramba imungse hingsabi amalaktana pungloi hek loiriba adubune lai leibani noma natraga nongmadi nang laina soidana warakani khangohe o laina waraktingai de aidi amada amung paijakhrani nangi nupase pangmanlena aina matam lenbe wani nang ma laki sanoba haujina na haikriba wa mayamda loina tamgi khangnidana nang amuk dabu nokene aina pungsum sumliba mabu nang na hairaga hekta thajabirani he moi anina ngasaidagi sanariba wari singdo nupadodi thabak ngan halaktuna loina masi amada taraga leirami mina ngahan ke hainariba
ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯆꯨꯝꯂꯦꯗꯅ ꯑꯩꯅꯗꯤ ꯃꯥꯁꯦ ꯃꯌꯨꯝ ꯃꯥꯏꯀꯩ ꯂꯩꯖꯗ꯭ꯔꯦ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯐꯠꯇꯕ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯐꯥꯗꯧꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯤꯔꯦ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯜꯁꯨ ꯃꯁꯛ ꯊꯤꯔꯦ ꯃꯌꯥꯡ ꯀꯪꯂꯦ ꯏꯔꯨꯖꯔꯒ ꯆꯥꯛ ꯊꯣꯡꯅꯤꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯆꯥꯎꯕꯤꯁꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯒꯦꯅ ꯄꯨꯔꯛꯂꯒ ꯃꯥꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯦꯗꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯦ ꯀꯔꯝꯗꯩꯅꯣ ꯑꯁꯤꯅ ꯐꯥꯎꯖꯤꯜꯂꯛꯏꯁꯤꯅ ꯁꯤꯗꯤ ꯏꯆꯦꯅ ꯍꯥꯏꯕ ꯍꯟꯈ꯭ꯔꯅꯤ ꯑꯩꯅ ꯍꯥꯟꯅ ꯇꯧꯁꯤꯟꯅꯍꯧꯔꯒꯦ ꯀꯥꯞꯁꯤꯟꯅꯔꯒꯦ ꯍꯦꯛꯇ ꯁꯝꯒꯁꯦ ꯊꯥꯗꯣꯛꯂꯒ ꯐꯍꯜꯂꯒꯦ ꯅꯪ ꯍꯜꯂꯛꯄꯁꯦ ꯌꯥꯝꯅ ꯐꯔꯦ ꯌꯦꯡꯉꯣ ꯏꯆꯦꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯅ ꯁꯝ ꯐꯣꯏꯕꯤꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯁꯤꯗ ꯅꯨꯡ ꯄꯥꯏꯔꯒꯁꯨ ꯑꯩꯉꯣꯟꯗ ꯊꯥꯍꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯗꯣ ꯑꯣꯏꯔꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯂꯥꯛꯂꯝꯃꯣꯏꯗꯕꯅꯦ ꯑꯦ ꯑꯣꯟꯊꯣꯛꯅ ꯊꯣꯛꯈ꯭ꯔꯦꯗ ꯃꯥꯒꯤ ꯁꯛꯇꯝ ꯈꯨꯑꯣꯟꯁꯤꯗꯤ ꯑꯁꯤꯕꯨ ꯂꯤꯂꯥ ꯑꯣꯏꯅ ꯌꯥꯎꯔꯕꯗꯤ ꯙꯃꯥꯗ ꯑꯃ ꯐꯥꯎꯔꯅꯤꯡꯉꯤ ꯑꯣ ꯑꯩ ꯇꯧꯒꯦ ꯅꯣꯏ ꯑꯅꯤ ꯉꯥꯏꯌꯨꯀꯣ ꯃꯥꯅ ꯅꯪ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯂꯩꯔꯝꯃꯨꯀꯣ ꯅꯣꯏ ꯑꯅꯤ ꯀꯝꯗꯧꯏ ꯃꯣꯏ ꯃꯄꯥꯒꯤ ꯆꯩ ꯂꯧꯊꯣꯛꯄ ꯆꯪꯂꯤ ꯖꯥꯠꯂꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯆꯩ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏꯅꯤ ꯑꯁꯤꯒꯤ ꯆꯩꯁꯤꯗꯤ ꯑꯩꯅ ꯃꯩ ꯍꯧꯅꯕ ꯈꯥꯏꯕ ꯉꯝꯗꯗꯅ ꯃꯅꯤꯡꯗ ꯊꯝꯂꯝꯕꯗꯨꯅꯤ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯀꯩꯅꯣ ꯑꯩ ꯇꯝꯅ ꯂꯥꯛꯏꯁꯤꯅ ꯑꯩꯉꯣꯟꯗ ꯅꯠꯇꯤꯌꯦ ꯏꯆꯦꯔꯣꯝꯗ ꯆꯪꯉꯣ ꯏꯆꯦꯗ ꯍꯥꯏꯕꯅꯦ ꯍꯣꯏ ꯏꯃꯥ ꯃꯤ ꯑꯣꯟꯅꯔꯤ ꯅꯨꯄꯥ ꯑꯌꯣ ꯏꯃꯥ ꯑꯌꯣ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯗ ꯎꯔꯤꯕꯁꯤꯕꯣ ꯑꯩꯒꯤ ꯅꯨꯄꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯪꯒꯤꯁꯨ ꯌꯧꯔꯛꯈꯤꯅꯤ ꯉꯥꯏꯌꯨ ꯅꯨꯄꯤ ꯑꯩ ꯏꯔꯨꯖꯔꯒ ꯀꯦꯅ ꯅꯥꯟꯅ ꯂꯩꯔꯨꯔꯒꯦ ꯃꯥꯅ ꯑꯩꯒꯤꯁꯨ ꯌꯧꯔꯛꯈꯤꯅꯤ ꯍꯥꯏꯔꯤꯁꯦ ꯑꯩ ꯈꯪꯉꯤꯕ ꯑꯁꯨꯝꯅ ꯆꯥꯎꯕꯤ ꯅꯨꯄꯥꯗꯨꯅ ꯐꯖꯅ ꯐꯨꯔꯒ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯊꯥ ꯈꯔ ꯂꯩꯔꯒꯗꯤ ꯆꯥꯎꯕꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯩꯄꯥꯛ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯑꯐꯕꯤ ꯅꯨꯄꯤ ꯁꯥꯔꯒ ꯑꯃꯨꯛ ꯐꯥꯗꯨꯅ ꯆꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯩꯄꯥꯛꯁꯨ ꯊꯥ ꯈꯔ ꯂꯩꯔꯒ ꯆꯥꯎꯕꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯛꯂꯝꯃꯤ ꯑꯗꯨꯅ ꯃꯩꯄꯥꯛꯅ ꯅꯣꯡꯃꯗꯤ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯕꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯃꯤ ꯑꯃ ꯆꯪꯂꯛꯏ ꯃꯈꯨꯠꯇ ꯄꯣꯠꯅꯝ ꯑꯃꯁꯨ ꯄꯥꯏꯔꯛꯏ ꯍꯥ ꯀꯅꯥꯅꯣꯅꯦ ꯑꯕꯣꯛꯅ ꯆꯦꯡ ꯄꯨꯔꯨꯕꯁꯤꯡꯗꯨꯒꯤ ꯊꯧꯕ ꯂꯥꯛꯏꯕ ꯖꯥꯠꯂꯅꯦ ꯑꯁꯤꯗꯤ ꯑꯩꯅ ꯆꯦꯡ ꯄꯨꯔꯨꯕ ꯏꯃꯨꯡꯒꯤ ꯃꯤ ꯃꯥꯟꯗꯦ ꯑꯗꯨꯗꯤ ꯀꯅꯥ ꯑꯣꯏꯔꯤꯕ ꯑꯕꯣ ꯀꯅꯥꯅꯣ ꯑꯁꯤꯕꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯂꯛꯏ ꯀꯤꯔꯦꯗ ꯑꯣꯟꯊꯣꯛꯅ ꯏꯁꯨ ꯅꯨꯄꯤ ꯑꯕꯣꯛꯀꯤ ꯇꯨꯡꯗ ꯂꯩꯔꯨ ꯂꯥꯎ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯗꯤ ꯑꯕꯣꯛꯀ ꯐꯨꯗꯠꯅꯒꯦ ꯃꯩꯄꯥꯛꯅ ꯏꯃꯥ ꯅꯆꯥꯅ ꯈꯣꯏꯔꯝꯖꯔꯤ ꯂꯤꯛꯂꯥꯏ ꯁꯦ ꯅꯪꯒꯤ ꯐꯤꯔꯣꯜꯅꯤ ꯑꯩꯅ ꯂꯩꯕꯤꯔꯛꯄꯅꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯆꯥꯕ꯭ꯔꯥ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯏꯃꯥ ꯁꯤꯅ ꯆꯦꯡ ꯈꯔꯒ ꯉꯥ ꯑꯌꯥꯏꯕ ꯈꯔꯒꯅꯤ ꯑꯗꯨꯒ ꯏꯃꯥꯒꯤ ꯏꯟꯅꯕ ꯐꯤꯁꯨ ꯌꯥꯎꯔꯛꯄꯅꯤ ꯏꯃꯥ ꯑꯩꯁꯦ ꯂꯥꯛꯀꯦꯗꯤ ꯈꯟꯕ ꯀꯨꯏꯔꯕꯅꯤ ꯑꯗꯨꯗ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯉꯁꯤꯗꯤ ꯏꯀꯥꯏꯀꯤ ꯃꯌꯥꯝ ꯊꯥꯗꯣꯛꯂꯒ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯀꯩꯗꯧꯔꯒꯦ ꯂꯤꯛꯂꯥꯏꯒ ꯏꯃꯥꯒꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ ꯑꯕꯣ ꯃꯥꯁꯦ ꯑꯩꯒꯤ ꯄꯥꯝꯕ꯭ꯔꯣ ꯅꯠꯇꯦꯍꯦ ꯑꯩꯒꯤ ꯏꯆꯥꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ ꯏꯁꯨ ꯅꯨꯄꯤꯁꯤꯅ ꯆꯍꯤ ꯑꯃ ꯐꯥꯔꯛꯄ ꯀꯥꯟ ꯑꯀꯟꯕ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯑꯃ ꯅꯥꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯏꯃꯥ ꯍꯥꯏꯅ ꯈꯣꯏꯔꯝꯗꯨꯅ ꯅꯨꯡꯁꯤꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤꯕꯗꯨꯕꯣ ꯑꯣ ꯑꯩꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯏꯃꯥꯗ ꯍꯥꯟꯅ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦꯗꯅ ꯏꯃꯥ ꯑꯩꯒꯤ ꯃꯤꯡ ꯃꯩꯄꯥꯛ ꯀꯧꯖꯩ ꯅꯣꯡꯄꯣꯛ ꯈꯨꯜꯗꯩ ꯂꯥꯛꯄꯅꯤ ꯏꯃꯥꯒ ꯂꯤꯛꯂꯥꯏꯒꯅꯗꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯅ ꯏꯃꯥꯒ ꯂꯤꯛꯂꯥꯏꯒꯁꯦ ꯌꯥꯝ ꯃꯨꯟꯅ ꯈꯪꯖꯩ ꯏꯃꯥ ꯂꯤꯛꯂꯥꯏ ꯑꯩꯕꯨ ꯐꯠꯇꯕ ꯃꯤ ꯑꯃꯒꯨꯝꯅ ꯎꯕꯤꯒꯅꯨꯀꯣ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗꯦ ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯆꯥꯒꯁꯨ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ ꯑꯗꯣ ꯏꯃꯥ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯁꯤꯅꯦ ꯑꯗꯨꯕꯨ ꯏꯃꯥ ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯍꯥꯟꯅ ꯇꯥꯍꯜꯂꯨꯅꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯉꯥꯎꯕ ꯇꯥꯔꯦꯅꯦ ꯑꯩꯁꯨ ꯍꯔꯥꯎꯕꯣꯏ ꯄꯥꯈꯠꯄꯣꯏ ꯄꯪꯉꯥꯡ ꯉꯥꯡꯗꯅ ꯂꯩꯔꯦ ꯏꯃꯥ ꯑꯩꯁꯦ ꯆꯥꯎꯕꯤꯒꯤ ꯅꯨꯄꯥ 3 ꯁꯨꯕꯅꯤ ꯍꯥ ꯏꯁꯨ ꯅꯨꯄꯤ ꯏꯁꯤꯡ ꯄꯨꯊꯣꯔꯛꯎ ꯅꯕꯣꯛ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯏꯁꯤꯡ ꯈꯤꯇ ꯍꯥꯟꯅ ꯊꯛꯀꯦꯅꯦ
ꯑꯕꯣꯛ ꯀꯔꯤꯅꯣ ꯅꯩꯕꯣ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯜꯂꯒ ꯂꯣꯏꯅ ꯑꯣꯟꯅ ꯇꯩꯅꯗꯧꯔꯕ꯭ꯔꯅꯦ ꯑꯕꯣꯛ ꯁꯦ ꯏꯁꯤꯡ ꯊꯛꯑꯣ ꯏꯁꯤꯡꯁꯦ ꯏꯅꯥꯛꯇ ꯑꯗꯨꯝ ꯊꯝꯃꯨꯀꯣ ꯀꯔꯤ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯑꯩꯈꯣꯏ ꯆꯥꯎꯕꯤꯒꯤ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯅꯦ ꯍꯥꯏꯕ ꯑꯗꯨꯒꯤꯔꯥ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯆꯥꯎꯕꯤꯅ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕ ꯋꯥꯔꯤꯁꯦ ꯁꯦꯡꯅ ꯂꯣꯏꯅ ꯂꯤꯊꯣꯛꯂꯒꯦꯗ ꯃꯥꯏꯄꯥꯛꯅ ꯃꯕꯣꯛꯀ ꯂꯤꯛꯂꯥꯏꯒꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯆꯥꯎꯕꯤꯒꯤꯁꯨ ꯑꯗꯨꯒ ꯃꯥꯏꯄꯥꯛꯀꯤ ꯋꯥꯔꯤꯁꯤꯡꯁꯨ ꯃꯗꯨ ꯇꯥꯔꯒ ꯃꯕꯣꯛꯀ ꯂꯤꯛꯂꯥꯏꯒꯗꯣ ꯃꯥꯏꯄꯥꯛꯇ ꯅꯨꯡꯁꯤꯕ ꯈꯔꯗꯤ ꯐꯥꯎꯕ ꯍꯧꯔꯝꯃꯤ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯂꯤꯛꯂꯥꯏ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯏꯃꯥ ꯆꯥꯎꯕꯤꯗꯣ ꯑꯩ ꯌꯨꯝꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯗꯨꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯏꯆꯥꯕꯣ ꯏꯃꯧ ꯆꯥꯎꯕꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯍꯟꯗꯨꯅ ꯄꯨꯔꯛꯄ ꯉꯝꯂꯗꯤ ꯏꯃꯥ ꯁꯤꯔꯁꯨ ꯌꯥꯔꯦ ꯏꯁꯨ ꯅꯨꯄꯤꯁꯤꯒꯤ ꯈꯜꯂꯒꯅꯦ ꯑꯩ ꯁꯤꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯆꯥꯎꯕꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯏꯁꯨꯒ ꯂꯩꯃꯤꯟꯅꯍꯧꯔꯗꯤ ꯏꯃꯥꯅ ꯀꯌꯥꯗꯤ ꯍꯔꯥꯎꯖꯒꯅꯤ ꯏꯃꯥ ꯅꯆꯥꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯆꯠꯂꯦꯀꯣ ꯏꯃꯥ ꯂꯤꯛꯂꯥꯏ ꯐꯤꯔꯣꯜꯗꯣ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯅꯨꯄꯥꯁꯤꯕꯨ ꯆꯥꯎꯕꯤꯒ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯔꯤꯕꯖꯥꯠꯅꯣ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯅꯨꯄꯥꯁꯦ ꯑꯕꯣꯛ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯄꯥꯕꯔꯣ ꯏꯁꯨꯒꯤ ꯄꯥꯕ ꯍꯣꯏ ꯑꯣꯏꯇꯥꯔꯦꯗꯅ ꯑꯅꯤꯁꯨꯕꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯑꯕꯣꯛꯁꯨ ꯒ꯭ꯌꯥꯟꯃꯦꯟ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯗ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯃꯥꯅ ꯄꯨꯔꯛꯑꯝꯕ ꯆꯦꯡꯁꯦ ꯊꯣꯡꯂꯒ ꯉꯥꯁꯦ ꯆꯥꯔꯒꯅꯦ ꯅꯄꯥꯔꯥ ꯅꯠꯇꯕ꯭ꯔꯥꯗꯣ ꯌꯦꯡꯂꯁꯤ ꯑꯗꯨꯗꯤ ꯃꯥꯅ ꯄꯤꯔꯝꯕ ꯐꯤꯔꯣꯜꯁꯦ ꯑꯩ ꯁꯦꯠꯂꯒ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯕꯣꯛ ꯍꯣꯏ ꯑꯩꯁꯨ ꯃꯥꯅ ꯄꯤꯔꯝꯕ ꯐꯤꯁꯦ ꯏꯜꯂꯒꯅꯦ ꯇꯨꯝꯒꯦ ꯉꯁꯤꯗꯤ ꯑꯗꯨꯗꯤ ꯑꯕꯣꯛ ꯍꯦꯟꯖꯥꯡ ꯁꯦꯝꯂꯛꯂꯒꯦ ꯏꯁꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯛꯑꯣꯀꯣ ꯍꯣꯏ ꯑꯕꯣꯛ ꯑꯗꯣ ꯑꯕꯣꯛ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯃꯤ ꯑꯐꯕꯗꯤ ꯃꯥꯜꯂꯤ ꯏꯁꯨꯗꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕ ꯑꯩꯈꯣꯏ ꯃꯤꯅꯨ ꯆꯥꯅ ꯃꯉꯣꯟꯗ ꯆꯣꯡꯈꯠꯂꯒ ꯀꯨꯜꯂꯤꯗꯨꯗꯤ ꯑꯕꯣꯛ ꯑꯗꯨꯒ ꯎꯍꯧꯗ꯭ꯔꯦꯗ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯕꯗꯨꯗ ꯑꯕꯣꯛꯅꯦ ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯈ꯭ꯔꯦ ꯑꯕꯣꯛ ꯍꯥꯎ ꯍꯧꯖꯤꯛꯀꯤ ꯃꯤꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯖꯥꯠꯂꯣ ꯑꯩꯗꯤ ꯑꯆꯨꯝꯕ ꯂꯣꯏꯅ ꯃꯥꯜꯂꯦ ꯏꯃꯥꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯑꯩꯗꯤ ꯏꯃꯥꯗꯣ ꯍꯦꯟꯅ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯗꯨꯒꯅꯦ ꯑꯕꯣꯛ ꯍꯧꯖꯤꯛꯀꯤ ꯃꯤꯗꯨꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯇꯥꯔꯒꯗꯤ ꯃꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯣꯏꯅꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯕꯣꯛꯁꯨ ꯃꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯃꯇꯨꯒ ꯃꯆꯥꯒꯗꯣ ꯀꯟꯕ ꯉꯝꯖꯔꯝꯒꯗꯕꯅꯤ ꯍꯥꯏꯔꯤꯕꯗꯨꯅꯤꯅꯦ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯃꯥꯅ ꯀꯞꯄꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯕꯣꯛ ꯑꯗꯣ ꯑꯕꯣꯛ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯩꯒꯤꯅꯣ ꯉꯁꯥꯏꯒꯤ ꯃꯤꯗꯨꯗ ꯃꯥꯅ ꯑꯕꯣꯛꯅꯦ ꯄꯨꯄꯨꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯔꯤ ꯀꯂꯤꯁꯤꯟꯗꯅ ꯑꯗꯨꯁꯨ ꯏꯃꯥꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒ ꯁꯥꯗꯅ ꯃꯥꯅ ꯏꯃꯨꯡꯁꯦ ꯄꯨꯕ ꯄꯨꯄꯨꯁꯨ ꯅꯥꯔꯒ ꯂꯥꯌꯦꯡꯕ ꯉꯝꯗꯅ ꯁꯤꯈꯤꯕꯒꯤ ꯑꯣꯏꯗꯕ ꯋꯥꯔꯤꯒ ꯂꯤꯁꯤꯜꯂꯗꯅ ꯇꯧꯔꯤꯗꯣ ꯑꯐꯕ ꯏꯆꯝ ꯆꯝꯖꯕ ꯃꯤꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯂꯤꯁꯤꯜꯂꯕꯗꯤ ꯃꯤꯗꯨꯅ ꯅꯃꯥꯗꯣ ꯅꯨꯡꯁꯤꯕꯤꯔꯛꯂꯦꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯅ ꯃꯤꯗꯨꯗ ꯂꯩꯁꯤꯜꯂꯒ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯕ ꯌꯥꯔꯦꯗꯅ ꯌꯥꯔꯦꯁꯦ ꯅꯃꯥꯒꯤ ꯋꯥꯔꯤ ꯁꯥꯒꯨꯝꯁꯤ ꯍꯦꯟꯖꯥꯡ ꯍꯥꯎꯔꯣꯏ ꯍꯣꯏ ꯑꯕꯣꯛ ꯑꯩꯒꯤ ꯏꯃꯥꯁꯦ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯔꯝꯃꯤꯅꯣ ꯈꯪꯗꯦ ꯄꯥꯕ ꯁꯤꯕꯒꯤ ꯃꯍꯨꯠꯇ ꯃꯥ ꯑꯣꯏꯅ ꯁꯤꯔꯝꯂꯗꯤ ꯐꯗꯧꯅꯤ ꯏꯁꯨ ꯅꯨꯄꯤ ꯅꯪꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯥꯏꯕ ꯇꯝꯒꯅꯨꯅꯦ ꯏꯁꯨꯗꯤ ꯑꯕꯣꯛꯀꯤ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯕꯤ ꯊꯃꯣꯏ ꯁꯦꯡꯕꯤ ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯑꯣꯏꯒꯗꯕꯅꯤꯅꯦ ꯍꯣꯏ ꯑꯕꯣꯛ ꯃꯕꯣꯛ ꯑꯃꯁꯨꯡ ꯅꯨꯄꯤꯒꯗꯣ ꯃꯩꯄꯥꯛꯅ ꯄꯤꯔꯝꯕ ꯆꯦꯡꯗꯨ ꯊꯣꯡꯗꯨꯅ ꯉꯥ ꯑꯌꯥꯏꯕꯗꯨꯒ ꯑꯂꯨ ꯃꯦꯠꯄꯒ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯁꯣꯝꯗꯅ ꯃꯩꯄꯥꯛꯅ ꯆꯥꯎꯕꯤꯕꯨ ꯊꯦꯝꯅꯧꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯄꯨꯅꯕ ꯍꯣꯠꯅꯔꯝꯃꯤ ꯀꯔꯤ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯃꯥꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯅꯤꯡꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯉꯁꯤꯅꯦ ꯁꯥꯎꯅꯤꯡꯗꯅꯅꯦ ꯊꯣꯛ ꯂꯥꯎꯅ ꯀꯥꯏꯅ ꯊꯣꯛꯀꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥ ꯍꯥꯟꯅꯗꯧꯅ ꯃꯊꯟꯇ ꯑꯃꯨꯛ ꯀꯞꯄꯒ ꯂꯩꯍꯧꯅꯤꯗꯣ ꯑꯃꯨꯛ ꯍꯜꯂꯒ ꯂꯥꯛꯏꯅꯦ ꯑꯣ ꯀꯩꯗꯧꯔꯒꯦ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯁꯣꯝꯕꯣ ꯊꯕꯛꯇꯣ ꯍꯥꯏꯗꯣꯔꯛꯏꯅꯦ ꯀꯣꯟꯅ ꯑꯣꯏꯅ ꯆꯠꯂꯁꯦ ꯍꯥꯏꯔꯛꯑꯦ ꯑꯩꯅꯁꯨ ꯍꯥꯏꯗꯣꯔꯛꯂꯤꯁꯦ ꯐꯔꯦꯅ ꯈꯜꯂꯕ ꯀꯔꯤꯒꯤ ꯐꯔꯦꯅ ꯈꯜꯂꯤꯕ ꯏꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯨꯕ ꯌꯥꯔꯦꯅ ꯈꯜꯂꯕ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯅꯤꯡꯂꯤꯕꯁꯤꯕꯣ ꯅꯠꯇꯦ
ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯀꯩꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯅꯣꯅꯦ ꯆꯥꯎꯕꯤ ꯏꯆꯥ ꯅꯨꯄꯤꯗꯨꯒ ꯏꯃꯥꯗꯨꯒꯅ ꯌꯨꯝꯗꯨꯗ ꯇꯨꯁꯣꯟ ꯃꯁꯣꯟ ꯂꯩꯔꯝꯒꯗꯕꯗꯣ ꯅꯪ ꯀꯩꯝ ꯈꯪꯗꯕ꯭ꯔꯥ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯧ ꯆꯦꯡ ꯍꯥꯞꯄꯁꯨ ꯅꯠꯇꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯉꯝꯕꯁꯨ ꯅꯠꯇꯕ ꯀꯔꯤ ꯆꯥꯔꯝꯒꯅꯤ ꯀꯔꯤ ꯊꯛꯂꯝꯒꯅꯤ ꯀꯥꯏꯅ ꯅꯪꯕꯨ ꯀꯩꯝꯇ ꯈꯟꯗꯕ꯭ꯔꯣ ꯆꯥꯎꯕꯤ ꯅꯪꯕꯣ ꯅꯆꯥꯅꯨꯄꯤꯗꯣ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯣꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯅꯪ ꯑꯩ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇꯗꯤ ꯅꯪꯕꯨ ꯅꯆꯥꯅꯨꯄꯤ ꯅꯅꯦꯝ ꯅꯀꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤꯒ ꯌꯥꯝꯅ ꯂꯤꯈꯤꯗꯥꯏꯅꯦ ꯍꯣꯏ ꯂꯤꯌꯦ ꯑꯩꯁꯨ ꯏꯃꯥꯗꯣ ꯏꯆꯥꯅꯨꯄꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯆꯠꯁꯤ ꯌꯥꯗ꯭ꯔꯤꯕ ꯍꯧꯖꯤꯛꯇꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤꯅ ꯇꯧꯕꯅꯤ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗ ꯀꯔꯤꯒꯤ ꯃꯇꯥꯡ ꯆꯥꯕ ꯆꯥꯗꯕ ꯂꯩꯒꯦ ꯆꯥꯎꯕꯤ ꯏ ꯁꯨꯝ ꯀꯥꯔꯛꯀꯗꯧꯔꯤꯕꯣ ꯑꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅ ꯍꯥꯏꯔꯤꯗꯣ ꯅꯪꯒꯤ ꯅꯆꯥ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯍꯥꯟꯕꯒꯤꯅꯦ ꯁꯤ ꯍꯥꯏꯗꯤ ꯐꯔꯝꯅꯅꯤꯅꯦ ꯆꯥꯎꯕꯤ ꯑꯩꯅ ꯅꯪ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯉꯤꯅꯦ ꯑꯗꯨꯕꯨ ꯐꯔꯛꯀꯗ꯭ꯔꯥ ꯚꯥꯞ ꯇꯥꯔꯛꯈꯤꯗ꯭ꯔꯥꯅ ꯈꯜꯂꯒ ꯑꯩꯅ ꯅꯪꯕꯨ ꯏꯅꯥꯛꯇ ꯁꯨꯝ ꯊꯝꯕꯩ ꯋꯥꯅꯤꯅꯦ ꯑꯗꯨꯕꯨꯅꯦ ꯆꯥꯎꯕꯤ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗꯅꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯖꯍꯧꯀꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯍꯦꯟꯈ꯭ꯔꯕꯗꯤꯅꯦ ꯃꯥꯡꯗ ꯆꯠꯄꯁꯨ ꯉꯝꯗ ꯇꯨꯡꯗ ꯍꯜꯂꯛꯄꯁꯨ ꯌꯥꯗ ꯌꯥꯝꯅ ꯋꯥꯖꯁꯅꯤꯀꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯑꯩꯅ ꯉꯍꯥꯟꯈꯩ ꯃꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯄꯪꯊꯅꯕ ꯂꯤꯁꯤꯟꯕꯁꯤꯡꯗꯣ ꯃꯥ ꯂꯣꯏ ꯈꯪꯂꯕ ꯖꯥꯠꯂꯅꯦ ꯈꯪꯅꯤꯡ ꯈꯪꯖꯧꯗ ꯀꯥꯏꯗꯅꯣ ꯃꯥꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯤꯁꯤꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯌꯨꯝꯗ ꯑꯃꯨꯛꯇꯪꯗꯤ ꯃꯥ ꯄꯨꯔꯒ ꯆꯠꯂꯨꯈꯤ ꯏꯃꯥꯒ ꯏꯆꯥ ꯂꯤꯛꯂꯥꯏꯒꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯥꯏꯅꯔꯕꯁꯨ ꯏꯃꯥꯒ ꯏꯆꯥ ꯂꯤꯛꯂꯥꯏꯒꯗꯤ ꯑꯩꯕꯨ ꯄꯣꯛꯄꯤ ꯑꯩꯒꯤ ꯏꯃꯥꯃꯛꯅꯤ ꯏꯆꯥꯃꯛꯅꯤ ꯈꯜꯂꯒꯦ ꯑꯗꯨꯗꯤ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯈꯔ ꯍꯥꯟꯅ ꯂꯩꯔꯨꯈꯤꯒꯦ ꯀꯦꯔꯒ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯨꯈꯤꯒꯦꯗ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯏꯁꯥꯁꯦ ꯏꯍꯩ ꯍꯩꯅꯗꯦ ꯂꯩꯀꯥꯏ ꯈꯔ ꯀꯣꯏꯔꯒ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏ ꯃꯥꯏꯄꯥꯛꯅ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕꯤꯕꯇ ꯅꯠꯇꯅ ꯂꯤꯛꯂꯥꯏꯕꯨ ꯑꯅꯛꯄ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯃꯗ ꯃꯍꯩꯁꯨ ꯇꯝꯍꯜꯂꯝꯃꯤ ꯃꯕꯣꯛꯁꯨ ꯍꯧꯖꯤꯛꯇꯤ ꯃꯩꯄꯥꯛꯄꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯂꯤꯛꯂꯥꯏꯅꯁꯨ ꯃꯥꯏꯄꯥꯛ ꯂꯥꯛꯄꯗ ꯍꯔꯥꯎꯖꯕ ꯀꯦꯖꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯇ ꯅꯠꯇꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯒꯁꯨ ꯃꯩꯄꯥꯛꯀ ꯈꯪꯅ ꯆꯥꯟꯅꯕ ꯍꯧꯗꯨꯅ ꯃꯤꯁꯤꯡꯅ ꯌꯥꯕ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯩꯄꯥꯛꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯆꯥꯎꯕꯤꯗꯤ ꯃꯤꯅ ꯍꯩꯅꯗꯕ ꯅꯨꯡꯁꯤꯗꯕ ꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯅ ꯆꯥꯎꯕꯤ ꯎꯕꯗ ꯃꯤꯁꯤꯡꯅ ꯀꯧ ꯉꯥꯡꯕ ꯐꯥꯎꯕ ꯇꯧꯔꯛꯇ꯭ꯔꯦ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯃꯣꯏꯅ ꯑꯩ ꯎꯕꯗ ꯍꯩꯅꯗ꯭ꯔꯤ ꯑꯁꯨꯃꯥꯏꯅ ꯑꯩꯅꯁꯨ ꯃꯣꯏ ꯎꯕꯗ ꯍꯩꯅꯗꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯈꯪꯗꯕ ꯃꯥꯜꯂꯤꯅꯤ ꯑꯇꯩ ꯂꯥꯏꯔꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯟꯗꯛ ꯃꯔꯛ ꯇꯣꯏꯅ ꯆꯠꯂꯤꯁꯦ ꯀꯔꯥꯏꯗ ꯑꯣꯏꯔꯖꯥꯠꯅꯣ ꯑꯗꯨꯁꯨ ꯃꯁꯥ ꯅꯥꯟꯅ ꯌꯥꯝ ꯍꯔꯥꯎꯅ ꯃꯁꯤ ꯅꯨꯄꯤꯒ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯇꯅꯅꯦ ꯑꯩꯅꯗꯤ ꯃꯥꯗꯤ ꯃꯊꯟꯗꯅꯤ ꯍꯥꯟꯅ ꯋꯥꯔꯝꯃꯦ ꯍꯥꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯅꯤ ꯈꯟꯅ ꯃꯉꯣꯟꯗ ꯅꯝꯗꯅ ꯂꯩꯁꯤꯜꯂꯒ ꯍꯧꯖꯤꯛꯅ ꯃꯥꯅ ꯑꯩꯁꯦ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯕꯤꯗ ꯄꯪꯆꯠꯇ ꯆꯠꯂꯤꯁꯤꯕꯣ ꯍꯥꯏꯔꯤꯉꯩꯁꯤꯗ ꯃꯥꯗꯤ ꯂꯥꯛꯄꯨ ꯂꯥꯛꯏꯅꯦ ꯌꯥꯝ ꯍꯔꯥꯎꯅꯒ ꯂꯥꯛꯏꯅꯦ ꯁꯣꯏꯗ꯭ꯔꯦ ꯃꯥ ꯁꯣꯏꯗꯅ ꯅꯨꯄꯤ ꯀꯣꯏꯔꯦ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯍꯔꯥꯎꯒ ꯍꯜꯂꯛꯏꯁꯤꯕꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ ꯅꯪꯗꯤ ꯉꯁꯤ ꯀꯩꯝ ꯆꯠꯇ꯭ꯔꯕꯣ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯩꯔꯝꯃꯤꯁꯤꯕꯣ ꯆꯠꯇ꯭ꯔꯦ ꯅꯪꯅ ꯍꯜꯂꯛꯄ ꯑꯣꯏꯅ ꯉꯥꯏꯔꯒꯦꯅ ꯉꯥꯏꯔꯤꯕ ꯅꯪꯗꯤ ꯑꯩ ꯀꯩꯒꯤ ꯉꯥꯏꯔꯤꯕꯅꯣ ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯌꯦꯜꯂꯛꯀꯅꯨꯀꯣ ꯃꯥꯏꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯔꯤꯖꯥꯠꯂꯥ ꯇꯧꯕꯕꯨꯗꯤ ꯑꯩꯁꯦ ꯑꯐꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤꯀꯣ ꯂꯩꯀꯥꯏꯅꯁꯨ ꯅꯨꯡꯁꯤꯕꯤꯗ ꯃꯥꯅꯁꯨ ꯅꯨꯡꯁꯤꯗ ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯔꯁꯨ ꯏꯃꯥꯒ ꯏꯆꯥꯒꯅꯁꯨ ꯑꯩꯁꯦ ꯅꯨꯡꯁꯤꯗ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯃꯨꯛ ꯈꯜꯂꯛꯏꯁꯤꯅ ꯃꯥꯏꯄꯥꯛꯅ ꯍꯟꯗꯛ ꯃꯔꯛ ꯑꯩꯉꯣꯟꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯇꯕꯁꯦ ꯑꯩꯒꯤ ꯏꯁꯥꯗ ꯀꯩꯅꯣꯃꯗꯤ ꯐꯥꯎꯏꯍꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯧꯐꯝꯗꯨ ꯌꯣꯟꯊꯣꯛꯂꯒ ꯏꯃꯥꯒ ꯂꯤꯛꯂꯥꯏꯒꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯆꯥꯎꯗꯕ ꯌꯨꯝ ꯑꯃꯗꯤ ꯁꯥꯕꯤꯔꯛꯀꯦ ꯑꯗꯨꯗꯤ ꯑꯩ ꯍꯤꯞꯇꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯂꯧꯐꯝꯁꯤ ꯌꯣꯟꯅꯕ ꯃꯤ ꯊꯤꯔꯨꯒꯦ ꯃꯥꯏꯄꯥꯛꯁꯤꯃꯗꯤ ꯃꯤꯒꯤ ꯑꯣꯏꯍꯜꯂꯔꯣꯏꯒꯦ ꯃꯤꯒꯤ ꯑꯃ ꯑꯣꯏꯈ꯭ꯔꯕꯗꯤ ꯑꯩ ꯃꯥꯗꯧꯅ ꯐꯕ ꯅꯨꯄꯥ ꯑꯃ ꯑꯃꯨꯛ ꯊꯤꯕ ꯐꯪꯂꯔꯣꯏ ꯑꯗꯨꯗꯤ ꯑꯩꯁꯦ ꯃꯥꯅ ꯍꯥꯏꯕꯈꯔ ꯏꯟꯕ ꯍꯧꯔꯒꯦ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯃꯨꯛ ꯊꯣꯛꯂꯛꯏꯗꯨꯅ ꯊꯕꯛ ꯆꯠꯂꯨꯒꯦ ꯀꯔꯤ ꯊꯕꯛꯅꯣ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯆꯠꯇꯧꯒꯤ ꯊꯣꯛꯂꯛꯏꯕꯗꯨꯕꯣ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯦ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯏꯟꯅꯒꯦꯍꯦ ꯉꯥꯏꯈꯨꯑꯣ ꯅꯨꯄꯥ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯏꯟꯅꯔꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯀꯥꯏꯗꯅꯣ ꯅꯪꯅ ꯂꯥꯛꯏꯗꯣ ꯑꯩꯁꯨ ꯅꯪꯒꯤ ꯅꯇꯨꯡꯗ ꯏꯟꯅꯔꯛꯇꯣꯏꯅꯦ
ꯀꯔꯤꯒꯤ ꯏꯅꯔꯛꯇꯣꯏꯕ? ꯏꯅꯕ ꯌꯥꯗ꯭ꯔꯣ? ꯑꯩꯁꯨ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕꯣ? ꯅꯪꯅ ꯑꯩ ꯏꯊꯟꯗ ꯊꯅꯝꯂꯒ ꯅꯁꯥ ꯅꯥꯟꯅ ꯄꯪꯆꯠꯇ ꯆꯠꯂꯤꯁꯦ ꯀꯔꯥꯏꯗꯅꯣꯕ? ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ, ꯏꯀꯥꯏꯕꯁꯨ ꯈꯪꯗꯕꯤ ꯅꯆꯥ ꯅꯨꯡꯁꯤꯕꯁꯨ ꯈꯪꯗꯕꯤ, ꯅꯀꯨꯕꯣꯛꯄꯨ ꯏꯟꯊꯨꯔꯒꯁꯨ ꯍꯥꯠꯄ ꯉꯝꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ. ꯅꯪꯗꯤꯅꯦ ꯈꯣꯡꯌꯥꯗ ꯄꯛꯄ ꯎꯐꯨꯜ ꯐꯥꯎꯕ ꯑꯣꯏꯅꯤꯡꯗꯦꯍꯦ. ꯆꯠꯂꯣ, ꯏꯟꯅꯔꯛꯀꯅꯨ. ꯅꯪꯒ ꯆꯠꯃꯤꯟꯅꯔꯒ ꯃꯤꯅ ꯑꯩꯕꯨꯁꯨ ꯇꯤꯟꯁꯤꯜꯂꯛꯀꯅꯤ. ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯨꯄꯥ ꯑꯃꯗ ꯂꯩꯊꯣꯛꯀꯦꯍꯦ. ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅꯒ ꯆꯠꯈ꯭ꯔꯦꯅꯦ. ꯀꯩꯒꯤꯅꯣ? ꯅꯍꯥꯟꯈꯩꯗꯤ ꯑꯩꯁꯦ ꯃꯤꯅ ꯐꯅ ꯊꯤꯅ ꯉꯥꯡꯂꯁꯨ ꯏꯀꯥꯏꯗꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ. ꯑꯗꯨꯒ ꯃꯩꯄꯥꯛꯁꯦ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯀꯤꯕ ꯐꯥꯎꯔꯤꯕꯁꯤꯅ. ꯍꯦꯔꯥ, ꯆꯥꯎꯕꯤꯅꯕꯨ ꯃꯤꯉꯣꯟꯗ ꯅꯣꯟꯖꯩꯌꯦꯕ꯭ꯔꯥ? ꯃꯉꯣꯟꯗ ꯂꯩꯇ꯭ꯔꯁꯨ ꯅꯨꯄꯥ ꯗꯃꯥ ꯂꯩ ꯀꯩꯅꯣ. ꯍꯧꯖꯤꯛ ꯑꯩ ꯇꯞ ꯇꯥꯏ ꯀꯦꯊꯔꯒ ꯊꯣꯛꯈꯤꯒꯦꯁꯦ. ꯃꯗꯨꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯨꯄꯥ ꯀꯌꯥꯝ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯀꯦ ꯌꯦꯡꯉꯨ. ꯑꯗꯣ ꯃꯩꯄꯥꯛꯅ ꯀꯃꯥꯏꯅ ꯈꯪꯂꯤꯕꯖꯥꯠꯅꯣ ꯏꯀꯨꯕꯣꯛꯇꯣ ꯏꯟꯕꯗ ꯁꯤꯕꯅꯦꯗꯤ? ꯃꯁꯤ ꯍꯥꯟꯅꯗꯤ ꯏꯄꯪ ꯄꯪꯕ ꯃꯥꯜꯂꯝꯃꯒ ꯌꯥꯝ ꯁꯤꯡ ꯂꯩꯔꯝꯃꯤꯅꯦ. ꯑꯗꯨꯁꯨ ꯑꯩꯗꯧꯅ. ꯀꯅꯥꯗ ꯌꯣꯟꯅꯤ ꯑꯩꯒꯤ ꯂꯧꯐꯝꯁꯤꯗꯤ? ꯃꯥꯝꯃ ꯏꯕꯣꯕꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯍꯪꯉꯨꯔꯒꯦ. ꯃꯥꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯧꯐꯝ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯂꯧꯏ ꯍꯥꯏꯕꯅꯤ. ꯃꯥꯏꯄꯥꯛꯅ ꯃꯥꯒꯤ ꯂꯧꯐꯝꯗꯨ ꯌꯣꯟꯗꯨꯅ ꯂꯤꯛꯂꯥꯏ ꯑꯃꯗꯤ ꯃꯕꯣꯛꯀ ꯂꯩꯅꯕ ꯌꯨꯝ ꯁꯥꯕ ꯍꯧꯔꯝꯃꯤ. ꯂꯤꯛꯂꯥꯏꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯩ ꯐꯖꯅ ꯇꯝꯂꯦ. ꯆꯥꯎꯕꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯃꯥ ꯎꯕꯗ ꯇꯤꯟ ꯁꯤꯠꯄ ꯍꯪꯒꯣꯏꯕ ꯃꯇꯧꯗꯨꯗ ꯁꯨꯝ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯩꯄꯥꯛꯅ ꯃꯥꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯇꯕꯗꯨꯅ ꯍꯦꯟꯅ ꯃꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯩꯅ ꯐꯠꯇꯕ ꯃꯃꯥ ꯑꯃ, ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯕꯀꯣ. ꯑꯗꯨꯒ ꯃꯩꯄꯥꯛꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯩꯅꯗꯤ ꯆꯥꯛꯀ ꯐꯖꯅ ꯊꯣꯡꯂꯒ ꯏꯃꯨꯡ ꯋꯥꯏꯔꯝꯒꯁꯦ ꯐꯖꯅ ꯂꯣꯏꯁꯤꯜꯂꯒ ꯊꯝꯂꯤ. ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ 마보 ꯑꯩꯅ ꯇꯕ ꯅꯨꯄꯤ ꯑꯃꯃꯨꯛ ꯂꯧꯔꯕꯖꯥꯠꯂꯣ? ꯑꯩꯅ ꯁꯦꯟꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯑꯗꯣ ꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯊꯦꯡꯗꯤ ꯌꯥꯝꯅ ꯊꯦꯡꯂꯦꯍꯦ. ꯁꯨꯃꯥꯏꯅ ꯉꯥꯏꯕꯁꯦ ꯋꯥꯕꯖꯥꯠꯅꯤꯀꯣ. ꯑꯩꯅ ꯌꯨꯝꯗ ꯊꯦꯡꯅ ꯍꯜꯂꯛꯄꯗ ꯏꯃꯥ ꯄꯥꯕꯅ ꯑꯩꯕꯨ ꯍꯦꯛ ꯉꯥꯏꯔꯝꯕꯗꯣ ꯋꯥꯔꯝꯒꯅꯤꯀꯣ. ꯑꯩ ꯉꯁꯤ ꯏꯆꯥ ꯂꯤꯛꯂꯥꯏꯒ ꯏꯃꯥꯒꯁꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ. ꯊꯣꯡꯒꯥꯟꯗ ꯆꯪꯂꯛꯏꯁꯤ ꯑꯩꯒꯤ ꯃꯩꯄꯥꯛ ꯃꯥꯜꯂꯤꯗ. ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯥꯡꯒꯣꯟꯗ ꯃꯩꯒ ꯄꯥꯏꯔꯒ ꯂꯩꯔꯤꯁꯦ? ꯃꯥꯏꯁꯦ ꯑꯩ ꯉꯥꯏꯔꯤꯕ ꯀꯥꯏꯗꯔꯣ? ꯑꯩꯅ ꯍꯟꯅ ꯐꯥꯎꯕꯁꯨ ꯌꯦꯡꯕꯤꯔꯣꯏꯗꯕꯗ. ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯅ ꯍꯟꯕꯤꯔꯛꯏꯕꯁꯤꯕꯣ? ꯍꯟꯅ ꯐꯥꯎꯕꯒ ꯌꯦꯡꯂꯝꯗꯅ ꯏꯃꯨꯡꯗꯒ ꯆꯪꯈꯤꯅꯦ. ꯇꯥꯕ꯭ꯔꯣ? ꯑꯃꯨꯛꯇ ꯉꯥꯏꯈꯣ. ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ. ꯑꯩ ꯊꯥꯡꯗꯣꯛꯆꯔꯛꯂꯒꯦ. ꯑꯩꯁꯨ ꯆꯥꯗ꯭ꯔꯤ. ꯅꯪꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦꯅ ꯉꯥꯏꯔꯝꯂꯤꯕꯅꯤ. ꯀꯩꯅꯣ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯤꯕꯗꯨꯕꯣ? ꯆꯥꯛ ꯍꯥꯟꯅ ꯆꯥꯈꯤꯁꯦ. ꯃꯥꯏꯁꯤꯕꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯧꯁꯤꯟꯅꯔꯤꯕ ꯖꯥꯠꯂ? ꯏꯃꯨꯡ ꯋꯥꯏꯔꯝꯀꯁꯤꯅ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯂꯤꯕ. ꯆꯥꯛꯀꯁꯦ ꯂꯣꯏꯁꯤꯟꯗꯨꯅ ꯑꯁꯦꯡꯕ ꯑꯐꯕ ꯃꯧ ꯑꯃꯗꯧꯅꯒ ꯂꯩꯔꯝꯃꯤꯁꯤꯕꯣ. ꯃꯁꯤ ꯅꯨꯄꯤꯁꯦ ꯊꯥꯖꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦꯗ. ꯇꯥꯕ꯭ꯔꯣ? ꯆꯥꯛꯁꯦ ꯈꯤꯇ ꯆꯥꯃꯤꯟꯅꯈꯤꯁꯦ. ꯑꯗꯨꯒ ꯇꯨꯝꯒꯦꯁꯨ ꯇꯨꯝꯕꯤꯔꯣ. ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ. ꯂꯥꯡꯒꯅꯨ, ꯑꯩ ꯇꯨꯝꯒꯦ. ꯑꯩꯅꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕꯒ ꯊꯣꯡꯖꯔꯒ ꯂꯥꯛꯑꯣ. ꯑꯩꯉꯣꯟꯗ ꯑꯁꯥꯎꯕ ꯐꯅ ꯂꯩꯔꯕꯁꯨ ꯆꯥꯛꯁꯦ ꯆꯥꯔꯒ ꯑꯃꯨꯛ ꯁꯥꯎꯕꯤꯌꯣꯕ. ꯇꯥꯅꯤꯡꯗꯦꯀꯣ. ꯍꯥꯎꯕ ꯍꯦꯟꯖꯥꯡ ꯊꯣꯡꯉꯤ ꯀꯥꯏꯅ ꯃꯆꯥꯅꯨꯄꯤꯗꯨꯒ ꯃꯃꯥꯗꯨꯒꯅ ꯀꯔꯤ ꯆꯥꯔꯝꯅꯤ ꯆꯥꯔꯝꯃꯣꯏ ꯍꯥꯏꯕꯁꯨ ꯈꯪꯗꯕ. ꯑꯗꯨꯒ ꯃꯥꯅ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉꯤ, ꯆꯥꯛ ꯂꯥꯝꯃꯤ ꯀꯥꯏꯅ ꯃꯆꯤꯜꯁꯤꯗ ꯍꯥꯏꯕ ꯉꯝꯃꯤꯅꯦ. ꯅꯥꯈꯣꯜ ꯇꯥꯍꯜꯂꯛꯀꯅꯨꯀꯣ, ꯑꯩ ꯄꯣꯊꯥꯒꯦ. ꯑꯩꯒꯤ ꯏꯃꯥꯒ ꯏꯆꯥ ꯂꯤꯛꯂꯥꯏꯒꯗꯣ ꯆꯔꯥ ꯍꯦꯜꯂꯝꯒꯗ꯭ꯔꯥꯅꯦ? ꯃꯥꯏꯄꯥꯛꯀꯤ ꯋꯥꯍꯩꯗꯨꯗ ꯆꯥꯎꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯃꯃꯥꯒ ꯃꯆꯥ ꯂꯤꯛꯂꯥꯏꯒꯗꯣ ꯀꯔꯤ ꯆꯥꯔꯝꯒꯅꯤ ꯍꯥꯏꯅ ꯉꯁꯤꯗꯤ ꯈꯜꯂꯛꯏ. ꯑꯗꯨꯕꯨ ꯃꯥꯁꯨ ꯆꯥꯛ ꯆꯥꯗꯅ ꯑꯍꯤꯡꯗꯣ ꯂꯦꯜꯂꯝꯃꯤ. ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤ ꯆꯥꯎꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯑꯍꯤꯡ ꯑꯃ ꯍꯥꯏꯗꯨꯁꯨ ꯑꯣꯏꯔꯝꯃꯤ. ꯃꯔꯝꯗꯤ ꯃꯥꯒꯤ ꯐꯠꯇꯕ ꯋꯥꯈꯜꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤꯕ ꯊꯃꯣꯏꯗꯨꯒ ꯃꯅꯨꯡꯗ ꯑꯀꯟꯕ ꯂꯥꯟ ꯑꯃ ꯁꯣꯛꯅꯕꯗꯨꯅ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ. ꯆꯥꯎꯕꯤ ꯌꯨꯝꯗꯒꯤ ꯍꯦꯟꯈꯤꯗ꯭ꯔꯦ. ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯑꯐꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯥꯏꯄꯥꯛꯅ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅ ꯍꯜꯂꯛꯄꯗꯨ ꯉꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯥꯏꯄꯥꯛꯅ ꯏꯆꯥ ꯂꯤꯛꯂꯥꯏꯒ ꯏꯃꯥꯒꯅ ꯂꯩꯅꯕ ꯌꯨꯝ ꯁꯥꯕ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯂꯩꯈꯤꯕꯁꯦ
ꯉꯁꯤꯃꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯁꯦ ꯂꯩꯇꯦꯗꯀꯣ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯈ꯭ꯔꯕꯤ ꯅꯨꯄꯤꯒ ꯏꯆꯥ ꯅꯨꯄꯤꯗꯨꯒꯅ ꯎꯖꯔꯝꯂꯕꯗꯤ ꯃꯣꯏ ꯑꯅꯤꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯔꯥꯎꯖꯔꯝꯒꯅꯤꯀꯣ ꯍꯟꯕꯤꯔꯛꯂꯕ꯭ꯔꯣ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯠꯇ ꯆꯥꯃꯤꯟꯅꯁꯤ ꯌꯥꯒꯗ꯭ꯔꯥ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗ ꯑꯦꯠꯄ ꯄꯤꯔꯛꯀꯅꯨ ꯑꯗꯨꯒꯅꯦ ꯍꯌꯦꯡꯈꯩꯗꯤ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯒꯅꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯐꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯟꯅꯕ ꯐꯅ ꯁꯥꯔꯕꯁꯨ ꯑꯩꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯍꯟꯗꯣꯛꯑ ꯂꯥꯛꯀꯦ ꯑꯩ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯌꯦꯠꯂꯔꯣꯏꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯗꯤ ꯏꯇꯩ ꯏꯅꯥꯎ ꯑꯃꯒꯨꯝꯅ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯃꯤꯟꯅꯁꯤ ꯑꯩ ꯅꯪꯒꯤ ꯈꯣꯡ ꯄꯥꯏꯔꯒ ꯍꯥꯏꯖꯔꯤ ꯄꯥꯏꯔꯛꯀꯅꯨ ꯅꯇꯥꯁꯨ ꯇꯧꯔꯛꯀꯅꯨ ꯑꯩ ꯅꯪꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅꯗꯤ ꯇꯥꯜꯂꯣꯏ ꯃꯔꯝꯗꯤ ꯅꯪ ꯐꯠꯇ꯭ꯔꯁꯨ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯑꯇꯥꯡꯕ ꯃꯅꯤ ꯑꯃꯗꯤ ꯐꯪꯂꯤ ꯑꯗꯨꯅ ꯅꯪꯁꯦ ꯑꯩꯅ ꯊꯤꯅꯁꯨ ꯇꯧꯔꯣꯏ ꯇꯥꯡꯁꯨ ꯇꯥꯜꯂꯣꯏ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯛꯁꯤꯟꯅꯕꯗꯤ ꯍꯣꯠꯅꯔꯛꯀꯅꯨ ꯑꯩ ꯅꯪꯁꯦ ꯌꯥꯝꯅ ꯍꯪꯒꯣꯏ ꯑꯩ ꯇꯨꯝꯒꯦ ꯌꯥꯔꯛꯀꯅꯨꯀꯣ ꯆꯥꯎꯕꯤꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯇꯧꯁꯤꯟꯅꯕ ꯃꯥꯟꯗꯦ ꯃꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯖꯥꯠꯂꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯅ ꯀꯞꯂꯤꯕ ꯇꯥꯔꯤꯕ ꯄꯤꯗꯣ ꯇꯧꯁꯤꯟꯅꯕ ꯄꯤꯗꯤ ꯅꯠꯇꯦ ꯒ꯭ꯌꯥꯟꯕꯨ ꯇꯥꯔꯛꯇꯅ ꯏꯃꯥꯒ ꯏꯆꯥ ꯂꯤꯛꯂꯥꯏꯒꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯕꯗꯤ ꯐꯩ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯁꯨꯛꯂꯧꯍꯦ ꯂꯧꯁꯤꯜꯂꯨꯍꯦ ꯃꯥꯏꯄꯥꯛ ꯇꯨꯝꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯆꯥꯎꯕꯤ ꯌꯨꯝꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯏꯄꯥꯛꯅ ꯆꯥꯎꯕꯤꯗꯣ ꯐꯠꯇ ꯅꯨꯡꯗ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯆꯥꯎꯕꯤꯗꯤ ꯑꯍꯤꯡꯗꯨꯗ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯊꯣꯡꯒꯥꯟ ꯌꯧꯔꯛꯄꯗ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯪꯕꯁꯨ ꯉꯝꯗ ꯍꯟꯕꯁꯨ ꯉꯝꯗ ꯆꯥꯛꯀ ꯆꯥꯗꯕꯒ ꯑꯗꯨꯅ ꯊꯣꯡꯒꯥꯜꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯝꯃꯤ ꯃꯃꯥꯅ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡꯒꯥꯟꯗ ꯊꯣꯛꯂꯛꯄꯗꯗꯤ ꯆꯥꯎꯕꯤꯅ ꯐꯤꯕꯝ ꯀꯥꯏꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯁꯨ ꯅꯨꯄꯤ ꯂꯤꯛꯂꯥꯏ ꯀꯧꯗꯨꯅ इमुंग पुसिंदुना ग्यान तारकनब सेवा तौबीरमी इसिंगदो नमागी मयाद खरा हाइबियु ग्यान खरदी तारब माले अबो इमासे अखोगी युम फजब अमा साबसिदा अमुक हलइरो इमादा अदुमना खनगनुनी सुनुपिया नमासिगी ओइरिबा फिबमसिगा हाइरबदी नमासे वखल तारक माले यामनसु वाबा मालिने अखोइने यामना वाबा कांददी इमा से नोमत लागते को बो अदुगा माना वार कांददी युमदा अमु हलइगो इमा गी लिक्लाई इमा लाले इमा बु अमुक तंग पियुने इमा इमा नमो रामना लाले आई वो अमुक तंग पियो नमो हौजिकती ग्यान तारे अहिना सनागी उसेक तोंगदुना मालेम सिनबा थुंगना कोइरुरबसु सनागी युमदा लैरुरबसु अरोइबददी अहिगी मल्लबा सेगाइरबा युमदगी हेना नुंगाइबा मफम अमत्तदा लैरमद्रेने इमा अदुगने इमागी लिक्लाई मालेमसिदा ख्वाइदगी तांगबा ख्वाइदगी नुंसीबसे अहिगी इमुंगी मी ओइरमले अबो इमाना हाइसे कैनो आई भाप तादी नमागी वासे हौजिक भाप ताबा ngamdrasu कोना तारखिनी हौजिकी दिने नमासे मी ओले ग्यान तारे हाइबसिदंग खंग तु नंगी मिनुसा सिना नमागी मतम बाक्ता तोंगदुना तुमलिबसे उरेदना होयबो माइपाकसु चाउबी थीना लिक्लाइकी मनाक्ता लाक्लमी अदुगा चाउबीगा थेंगनरम चाउबीदी इंगांगाख्रे अदुगा माइपाकसु चाउबीना कप्तुना ममागा मचागदा लाले हाइना लेरंबदु उबदा इंगांगाख्रे अदुना हौजिकती ममाना चाउबीदा वारी पुंबा लिथोक्तुना माइपाका चाउबीगादो लौसिनबीदुना नुंगाइना लेमिनाखिरमी